Imis wag the ming tabiri basumbu yimnam Anuradha Devi ne kono na krumsari. Hausik maroiba pauda. Sangai festival pangtok pa yaning da ba phungtok tuna mahiroi singna kuman lampak ta thumsana ba huna krai. Illegal immigrants singe registration tawda sangba biometric machine sisna ba tambagi matangda police personnel singe oiba hands on training program channe pangtok krai. Manipuri literature as a globally masak tangna ba Impal Literature Festival pangtokpani haina sarsana thiam na phongdokre. Loinana Pit Humbutra Taret Wangba Lord Ramgi Modi Prime Minister Narendra Modi na maikhum hangdokre. House Pausan on Pizari. Lengang na Pangtok liba sangai festival yaning dabage khongjang asiso makatana tonga tongamba makonda chathakre mairoi shina commander lampakta sangai festival ga mari lainana pangtok liba maphanda thomjana ba honakre kokomi student wing ge thongmi sangi yauna ngasi ayo friendship education and academy tinsin rot amade lamlong higher secondary school ge mahiroi shina haujagoja sangai festival ga mari lainana tonga tongamba thoram sing pangtok liba commander lampakta kholaukya ga loinana thomjana ba honabada Security na lamlong thongda thatna thamki masing yamlaba mahiroi sing aduna nangkhaiduna dingku rot tamna lakhe commander lampake 9th IRB battalion mapa yaromdada security na thatna thamki ngasige khongsangka aduga mari lainana mahiroi Hai, lamna masada tokleba laibak tiba thaudoka asina ngasi so awaba kya mayung naduna relikam kya da miam lainari maragasida kome harau tongtuna noai thopake matamo oidri awa ana tarabasangka ase hana masamasage yumda tangdur laitana lehelaba tungda asugumba lamdam asage maruk oiriba festival ase pangthokpada miam harauna sarugi agani masage ona tainabada Lengang na namduna festival pangtuktuna lamdam asida awaba leitre haiba utana thawang ase yaning de loinana yaning dabage khongsangka sangsin bada security na mahirui bu tamthina phusai bage thawangka adu yamna pende makoigi mathakta lengang na thabaka paikhat bi phongdokhi Kapnari wanari ka jira mahirui singali si jam ayu jani Mahiroi tabami miyamana kerama pungkuk bagi damakta mai kuthaba kuthaba doi jani bagi jo ka koi action no ban Sangai festival pangthokpagi mayokta tera amodonta akham leikai apunba lumna sinduna ngasi leikai asimaktada wakan mipam sathakre wakan mipam pa aduda sarugiya khibasingna sangai festival pangthokpagi mayokta tunga ma wapam pa yawba placard sang sisna kibakaloina na kholauke sulauke wakan mipam pa aduga mari leinana kokome convener khurai champa athobana hai lamdam ma asida ing sikpa hansle haiba unanaba sangai festival nampuda pangthokpani Irang asana marampo erakan national highway singda maitei miam ning tamna satuk sasinde yadri lansinatuna relikam da changjapam lauriba miam so masamasage yumda mahusagong kunda leitaba phangdana leiri asagumba seraka sida sangai festival pangtopa haiba asi aikhoi miam na yapham tokte phongdoke wakan mi phampa aduda kokomina lauropa khongthang singda lup asana sawakani phongdoke Tendon mea mana nalaga leh ko kunai si mea musibo abu nakoi mea ngi jago isai lila drama mea mama tawduri thola ga yemula wa na haire puse basida koi thola ga yemam thopra thopdabra haiba wakhalo na tu dani ngasi koina sai festival je ko saru ga thopte haiba pire ko ma koina no ki buse Kaksang district ke revenue jurisdiction da atopa district Thonjanba Sugya Yaroi Haina join non-government voluntary organization JNGVO head office Kaksange president Thadrokpa Cherola Mana Hairi Cherona Sida Paliba Wafam de Kaksang subdivision Haina Hana Lerambadu English ngani Tarataruke December ge tang Nipan de Kaksang district Oikre District Asige jurisdiction manungda leiba lam kudimaki leiba yonbana chingbagi thabak kudima district asige manungda leiba mari leinaba department singda sathatuna lagle ngarang na bembage tanga kunmanga da Kaksang district ke 60 laijingda leiba Khangsempa village da pangtopa thoram rising and accelerating
MSME Performance Ramp Scheme gi makada Micro Small Medium Enterprises MSME amasung Udyam Registration Drive ki Awareness Program ba ama pangthokpada mafam adu Tengnopan District haina iraga phongdokiba adu ZNGBO kaksana kana yaningdaba phongdorakle Training amadi awareness program ama Kaksing District, Bisnupur District, nataga Thoban District ke oina GM Hall City Convention Center na sangbada pangthokpa yai adubu madu Imphal East nataga Imphal West ke site hongdabani Kangsing Community Hall Kaksing District Hyderabad intention the Kadino District Administration Kaksing the Sumasigumba Chayanaba Lana Lamsingba Amadi Toning daba Tokdok Tolakpa Yaba Asi Kana Yengsen Binaba Taksin se Pishin Kre Kaksing District ke jurisdiction Manungda Atoba District ke Ming Tonsinduna Tabak Tarampa Amata Matungda Pangtopa Yaro Haide Barasin Batungna Congress na Sinduna Sangsalakliba Sangvidhan Bachao Dibas ke Manung Channa Sab Democracy Haba Wakalunda Constitution Day ke Tharampa Ama ngasi MPCC ke Secretary ke Thausu Puriba So Center Worker Katri Mayom Kennedy ke Kaksing Makha Laikai da Laiba Yumna Pangthokrai Tharamadda President Member Singko Oina Kaksing Municipal Council Caretaker Councillor Oriba ke SI Jaljit M Ina Kumbi M Uma President BCC ke Kaksing and also Vice President BCC Kaksing Muhammad Gayajuddin Secretary BCC Al Brazan Secretary BCC Nomaitem Santa President Kaksing Block Mahila Congress MPSAG Executive Member SIs Lekha Chandra ex-councillor KSIs Subadhanina Chingba Congress ke Luchingpa Kyana Saruya ke Taramdaga Mari Lainana KSIs Canadian Pundrakibada Paliba BJP ki Lenga Kasina Port Huranduna Lengak Painanaba Hunarapada Natana Senglaba Democracy ke masak asibusu tuganaba constitution da singnaba haurakle masi ekoi punamana khangmina duna thengna minana bage mathau tarakle housing Manipur da tholiba irang asibu loisinaba amadi tangdu laitaba apunba Manipur ama purakpa habase Congress ke lenga ka ama laklaba matamda khaktada oithokadoribani Nagalamuram da Sokaksing ke Kendra ge oinaso housing hirang kya da development da maning hanba kendra ama haibudu oide punamag ase ekhoina maitiba pinaba Congress bo hena mapangang kalhanabage mathau tarakle Congress bo mapangan hena kalhanbada Yekai Tingai ba Tolagliba kaya ase munna khangmina se Congress bo nungsiba orabade amato oina punsinduna hena mapangan kananaba amade aikhoge senglaba democracy asebo kanbada constitution da singaragliba kaya ase punna thengna minanaba honamine se haniso apel tauke lamda semai la lamda nogi yum thogni chithana lao akoi lani lamphai le poi ta adu wa hebong thokro asena ni ngasi nana akoina achana na akoina puthosre isti ngasi sorai lambi ya de do sorai ge prajan haiding ai la umam thokta bra sine bu District Administration Sandana Sinduna Illegant Immigrant Singe Registration Tawbada Sangba Biometric Matching Chizinaba Tamnabagi Matanga Ngasi Police Personnel Singe Oiba Hands-on Training Program Amapang Tokray DC Sanding a Conference Hall the Pangtokeba Hands-on Training Program Baduga Mari Lenana Warol Paumi Singh the Pidaduna District Executive Deputy Commissioner L Nanakumar Singh IAS na High Manipuri border area sing the illegal immigrants Thengna Bakong Chandin District su illegal immigrants sing Thengnai Mahage Pautaka Matungina Biometric Registration Tauraka Report Taugadabane Hanadi Physical Form da Biometric Registration ta Asetaurami Aduba Hausakti Mahage Pautaka Matung ina online ge Kutangda Biometric Registration Asetaunaba Kangalakle Masida Foreigners Identification Portal Ama Mahage Portal Amalai Masige Manungda Foreigner Aduki Nationality Kangbaga Kangdribaga Tongan Tongamba Process Lay Mahage Pautaka Asi Lajaraga su border area singdadi internet Pangdaba Mapam Kayada online biometric registration Tawada Kudung Sadaba Kaya Mayonay Maramasina Assam Rapolska
Kanaba Matamda Internet Pangle Haidaka Chandian District so foreigner singe biometric registration as a Tongnaba Torang Tore Maramasina Hangtinana online registration biometric registration as a Togadaba police personnel sing the hands-on training as a Pangtopani Haiki. Socialist Students Unit of Manipur SSUM na thamkiba waphambo lumna lauduna deamba science ke manung chanba dem community college ke anoba nodena officer habirak pabo thagatpa phongdopa loinana nauna hapiba nodal officer na niyam sumna thabak tawtuna ababa institutions ama oinaba honabira o haina SSUM na phongdorakle hiramasaga marilena Manipur press Pangthokiba Paugi Mipampa Amada SSUM ki President S Yaimana Hai DMA Community College as a Hauraklipa Mahirwe Kiage Tongamba Makalgi Skill Tamba Yariba College Amani Asigumlaba College Ama Mankiba Haiba Asi Lamdamasigi Asoba Mangsaba Amani Masiso Manghandana Tamnanaba Haiduna SSUM na College Asida Aranba Mongi Tabak Chathaba Senke Thidoktuna Lakpani Masida Hana Nodal Official Oiramba Amana Aramba Tabakya Satare Haiba Kangbangam Kibani Masidagi Mahapo Sindoktuna Matik Saba Mi Ama Hapinaba Wapam Governor Taksinduna Lakibani Masida Tabaka Oina Ontopirakba Asina Lengaka Asi Asumbakidamakta Lady Haiba Adu Ule Masigadamakta Lengaka Asibo Haninga Latana Tagapa Pungdokladuna Nona Lakliba Nodal Official Asina Hiroi Kudingmak Kidamak Amadi Lamdamba Asibo Chakwata Maike da Puranga Bakidamakta Sumba Tabak Taurakani Haibiki Asepa Tazaba Lai Haike Ngarangdagi Saita Taupan Loop Sato Loop Imphal Amadi Punga Heritage Silong Anina Punna Sinduna Chatadagliba Imphal Literature Festival 2025 da South Africa, Thailand, Assam, Tripura Amadi Kolkata ge Aiba Mapana Sarugari Ngasi Nini Chanbanimita Kabilamzau National Park Loktak Pat Thanga Karangda Chatuna Mahusage Pazakraba Saktam Singh Yenkibakaloidana SC Hostel Thanga Wangma High School da Hangliba Rally Camp da Changduna Kem Asige IDP Shingda Lupalising Tarama Toiting Mangaloinana IDP Shingi Sothariba Pungning Tawa Craig Ngasega Concert Aduda Sarugi Yakiba Tripura ge Sangaraba Manipuri Longi Aiba Langol jump Biremagolna Pongdor Kibada Malemda Angapage Masago Iriba Thumi Sendaba Loktak Pat Ase Leitrabadi Manipur Ase Lekangla Oikigane Loktakan Bahibasi Manipur Miamge Togdanka Oipamto E Haike Albiremangona Makatana Pondo Kibada Imphal Literature Festival 2025 Sarugiyaba Oina Tripura dege Ekoi Mio Mari Laksabane Handake Festival Asida Assam Kolkata Angola South Africa Thailand Amade Manipurigi Aiba Aibikya Udaba Pangsabase Yamna Nuaiba Fawi Asumna Tongamba Longe Aiba Aibising Kunaba Asina Aikogi Lond Literature Amade Culture Ase Access Tongnabada Henakomang Sausan Mangamgani Imphal Literature Festival na Globally Language Literature and Culture Sakol Hanaba Honabada Chauna Mating Pangdona Lagli Asegumba Festival Amal Leptana Pangthok Liba Satog Lupo Toitungna Tagasaningi Satog Luke Advisor Oidiba Saite Academy Awardee Sarechan Tiamna Festival Asige Matangda Pongdo Kibada Numeto Homni Chumna Pangtokadariba Imphal Literature Festival 2025 ki Maru Eba Pandam di Lamdam Sige Tampaki Lamda Ladiba IDP Shinga Mapandaki Langliba Delegate Singa Haktinana Unaduna Makoina Wariba Amade Tegnariba Kudung Sadaba Kayage Paudam Sing Taraga Malengi Miamda Kanganaba Honaba Asini Ngasigi Nini Chanbanumishida Thangada Hangliba Relic Camp da Changduna Kem Asadaleriba IDP Shing Unasaduna IDP Shing da Angamba Mateng Pangba Loktak Patke Fazaba Yengba Kabilab Sound National Park ke Hausagoiba Pibam Yeksanba Amade INA Complex da Hangliba Museum Yengduna Lamdam Sige Piwari Malimgi Miamda Yehonaba Honaba Asini
Charachantiamna Makatana Pondor Kibada Imphal Literature Festival ge atopa pandampa amadi Mapange Aiba Aibising Kauduna Lamdam Sige Aiba Aibising Unaduna Lamdam Sige Saitege Masakasi Malange Miamda Yahonaba Amadi Kanganaba Honaba Asini Manipuri Literature as a global Masaka Kangnaba Honabage Wakalona Asin among the Tamzaraga Pangtok Sabha Festival ni Hayang Homnichan Banumid Asida Malange Miamna Sakang Naraba Lamdam Sige Theatre Icon Layo Kraba Guru Ratantiamge Chorus Reportere Theatre da Chatuna Guru Asige Mapamda Ikai Kunabo Utkani Ngasige Nini Chanbagi Tarampa Duda Lamdam Sige Sangnaraba Aiba Aibi Sinkyana Sarubyaki Layo Kraba Sangnaraba Pandit Lalkanhai Dev Sarmana Iramba Garura Puran Ge Mitai Londa Anuba Tauba Garura Puranta Bolo Wand Heinemington Ba Laidika Mangasi Asamba Taurama Amangaloidana Sangsamai Maka Waikon Laikaida Laiba and Poland Rezike Mayamda Pongdokre Taurama Duda Sangnaraba Saityakar Retire Professor Manipur University Huiram Bihari Zen Dance Academic Retire Nat Sankritan Guru L Lakpati Amadi Ladik Asibo Anuba Tauriba Partha Sarati Dasna Tharampa Duda Saruyake Tharampa Adugamari Laidana Ladik Asigia Iba Partha Sarati Dasna Hai Garura Puranda Haidiba Ladigasi Layokraba Pandit Agya Lalkanhai Dev Sarmana Bengali Ibiramba Ladika Mani Ladika Ase Mahanga Piramba Potake Matung Ida Mitilonda Amoka Anubata Ibede Ladika Sida Maru Aina Mioiba Aikoina Hinglege Matampa Amade Taibangumai Loiduna Sarkipa Matamda Aikoige Atmana Matum Mapu Mage Soronda Yaunaba Amade Amatangairaba Lambi Amane Haina Mayek Seng Natakpidi Mioba Ekoi Ase Ekoina Tausuruba Karmage Matung Ina Punsege Poloi Lepani Ababa Karma Tauragana Sarga Pataba Karma Tauragana Noro Komda Taba Haibasi Mayek Singna Ladikas in Takpidi Mayana Punsintuna Ladyba Ekoi Mioi Mapok Ase Awabana Taleba Taibang Panta Ase Tadutuna Satpa Matamda Garura Purana Tagliba Lambida Satpa Ngamlabadi Siva Amadi Pokpage Sakra Asidage Nantoktuna Mapu Mahake Soranta Pangsabagam Haina Mahana Haiki Mama Mapao Oibasingna Masa Singde Padingba Adumapo Senabaki Wakalonde is Enchendaba Ase Kunai Asida Toktabanate Haina All Manipur Students Guardian Organization AMS GOG Zenen Secretary Sumati Sagrapam Pondoregli Wapomasing Asi Kansibuda Laiba SI Isgunge Annual Day Celebration Gitaranga Marilena Pondor Kibani Mana Makatar Duna Hai Nyak Laitana Kana China Tokpa Imundage Tolapa Angang Singe Wakalda Kari Oirakadage Haiba Asi Mama Mapa Oiba Singna Munna Kantagadabane Chakotpana Kama Tenglaba Matamba Sida Mahi Masinka Tamliba Mahirui Shingsu Thakka Naidaktaba Pataba Lambida Konga Tangsin Bagi Chanka Wankalaktabanate Angang Amana Pataba Angang ama pahanba haiba ase imung dukhak natana pabakunai ama purakpada chauna matengka pangadoribane haiba wakalond pongminaraga angangka asibo aranba lanbida sakhedana bapuna honamine se phondoke tharamaduga mari lainana haukiba sahi lesingani kulumdoidage Satharegleba irang asida laikhidraba school asige warden to oiramba angomba basanta yauna laikhidraba singe mapamda school asige oza amade mahiroi singna hagaleka tamduna ikai khunaba utke loinana school asige oina pangthokpa chai asige sports culture and literary competition da makok mathang taraba mahiroi sing khwaidege phaba oza amade mahiroi da mana matham piduna puning thawake
ngasigi thorampa aduda DMP University ge former Vice Chancellor Professor Andreas Mahon school adu ke principal in charge H Sauba amadi social scientist Dr. Dhanamila Shamsu saruyakhe Luang Sangmamda Labour Sribanta Higher Secondary School da stamp for Backseat Atma Nirbhar Bharat Haiba Hiramda Multidisciplinary School exhibition da ama pangthokre School asana sandana pangthokiba thorabadu da Directorate of Education SK Additional Director Valley Bishesor Kumuksam MCS na atoiba mitunglen JDO Zone 2 Sucheta Kumuksam MES na akanaba mitunglen amadi Sriban Higher Secondary School ge Principal Iropo Usarani na thoromapu oiduna pangthoke Tharomadu Additional Director Bishesor na School asage Principal Iropo Usarani ge piyang makada Mahiroi amadi ozasang na exhibition ase mai pakna pangthopi begidamak thagapa phongdokladuna hai Lengaki skunsu matampa amada Lairamba phibamdagi ngasidi ka hena phagalakle lengaki skun singda apaba oza marangkaina lei mama mapa singne skun ge mapanthongge phibam ubada masa singbo tamhanba talambadi yai adubo oza ge oidade private iskunga yengnarurabada hena matik saba oza kya lady Sriban Higher Secondary School so matampa amada leramba phibam dagi oza usarani na principal to orapadagi satina ohongba lagle mahidoi chamamungta leramba school ta ase ngasidi mahidoi chamrihana ming chalagle mama mapa singna masa singbo lenga ki school da thabira o haina phongdoke pawmi singna hangba wangi pakompira duna makatana hai lenga ki school da khara amalgamation Taukriba ase RTE ke matungi ena kilometer ama radius ke manungda school ama legadabani haiba aduge yengda yenglaka lehoriba school da aduta so maheroi marangkaina lakpa yana basin kiba tharangne masina angang sange basic human rights ama oriba education khonggauna bake walaite haina phongdoke Nomagi oiba voluntary blood donation camp awareness program pa ama oinam da leiba usak khangdabi manak da leiba public hall da ngase pangthokre tharamdo Indian Red Cross Society Bisnupur District Branch Lions and the Leo Club of Oinam District 322D33 Assam Rappels Maibam Post Sayatap Foundation State Blood Transfusion Council Manipur State AIDS Control Society National Health Mission Manipur Amadi Department of Transfusion Medicine RIMS na kusamnana sindana pangthokibane awareness program pa aduda 33 Assam Rappels ke commanding officer Captain Karan Kumar Indian Red Cross Society Bisnupur District Branch ke chairperson Mainamp Ibem Hall Sayatap Foundation to India Ge Working President Irengbam Zugeshwar Lions Club of Oinam Ge President Dr. Tikbaisam Swaran Kumar Indian Red Cross Society Manipur State Branch Ge State Blood Coordinator Toksom Gautamna Atoiba Mitungensang Oina Sarukia Ki Loinana Department of Transfusion Medicine RIPS Ge Medical Officer Dr. Sashi Pushand Rao Sayatap Foundation International Ge President Dr. Wahengbam Gulapi Singna Wangang Noi Sing Oina Sarugya Ke Taramduda Masagi Kunmarirak Suba Oina I Piriba Indian Red Cross Society Manipur State Branch ke State Blood Coordinator Toksong Gautam Yauna Voluntary Blood Donor Singna Lemna EPK Loinana Blood Donor Singbu Ikai Kumnabo Utuna Certificate of Appreciation Sukusinake Bhakti movement in Manipur 18th and 19th century historical, literally and cultural perspective Haiba Hiramda Department of Dance and Music Manipur University Bharatiya Vidya Adhyayan Sansthan New Delhi Amadi Department of Sanskrit and Manipur University of Culture na Punna Kusamnana Sinduna Numinini Chatharakpa National Seminar Loishan Bagi Thorampang Thokre Manipur University ge Senate Hall da Pangthokiba Loishan Thoramadуда School of Humanities Manipur University ge former Dean Professor P. Nabachandra Singh na Chief Guest Department of Dance and Music Manipur University ge Head of Department
Dr. M. Thoibesingna President Amadi Manipur University of Culture ge Register Laistrab Radhakantana ge Soponar Oina Sarugaki. Seminar Aduda Kanga Haidaba Mioi Kiana Che Patoktuna Kumna Kanaki. Tarongi Manung Channa Saruk Yakiba Pepper Presenter Singda Certificate of Participation Yentoki. Ngarang nimidang pung nipamakairom tabada thobal moijingda leiba moijing gram panchayat ke hanage pradhan Muhammad Abdul Waris ke yum maines akre labak thiba thodok adugi matangda ex pradhan ge manaw nupa Muhammad Abdus Sukurna phongdorakpada mi leitaba kadage haurakpa oibana mai adu karidage haurakpa oigadage haiba mapamarang khangdre yamna laibak thibadi ka mari da thamba sel yauna Pirol furniture upu kangthon se sang sing tumna sakre ex pradhan gini haibada sel iba pirondu natna karigumba mata laikhidre Fire service ke miyo sing matam sana lake adubo makhoy gi machine yadre haina mathaw amata tawradaba adudi yamna nuwazade Mahau langpok thokpada kanana bagidamata lairiba singna yamna section ba haibase yamna laibak thibani thawong adu makhatana thoktanaba honabiyo hana apel tawrakhi laikai miyamna chenchanaраktuna mai adu muthatuna atopa yumda samnaraktanaba honarakhiba singbo haninga leitana thagasari haiba wofamsu sukuna makhatana phongrakhi Bangladesh Manipuri Satra Samitina Sintuna Sahi Kudingi Leptana Pangtoktuna Lapagum Sahi Asige Oinasu the Primary and Junior Scholarship Exam 2025 Ngarang Bangladesh ke Tonga Tonga Ma Pangtokre Inkum Sali Sang Masama Pamara Putrani Tuidage Hautuna Lebaka Adu the Leba Manipuri Mahiroi Singbo Mahiroi Masingi Mahi Masingi Lamda Pungning Chingsinaba Pangtopa Scholarship Exam Asi Pangtokuna Lakpani Hairi Asuguma Scholarship Asi Lamdamba Adumdagi Asemp Saitejit Singana sponsor Tawani Hairi Bangladesh ke Vanugans Srimangal Habigans Nal Dhari Sota Dhamai Amati Shileta Scholar Example Ado Pangtopani Hairi Manipur education sector asana hagulagliba mahiroi singe architect oiduna tunge yumbi kya same gadoriba education sector asida lanai hostel boarding tawriba singna name kanglont amata yaudana sandan lambi ama oina satharagliba asige mathakta akanba mieng sangba horagane haina apunba ireba ke mahiroi Sinpan Lupna Pongdorakli, Hirampa Asigamari Lainana, Ngasi Kwakaita Leba Amps had a quarter of Pangtopa Pauge Mepama Amada Lubasagi Education and Academic Affairs Secretary Nandita Ngasepamna High. Iramda Masagi Mapam Kiada ising Isa Gom Hangalagliba Masenka Kangdana. Maning makatamna hostel boarding kya jalai ragli mama mapa oiba kyana masa masu singbo hostel da boarding da thamliba asi apaba mahima sing tamna nabage amade mahi tamlingai matamba aduda mahima singe amade wakallok singda hena lupsanaba amade apaba maru changba masa masu ama ohening patanatana atopa wakal langphai amade aranba lambida sakhidanaba achauba thazaba amada hostel boarding sing aseta thamlibane adubo laibak thibadi yumsau ka amada ka khara hangle haiduna natraga asanba ka khara bara oina wairaga kanglon ge wangmada ngehak ke yana nabage mongda hostel boarding hangbagi thong sing ka ase Mairoi Singbo Lalon Porter Oina Uba Makal Amane Haina Lawi Maram Asina Thuba Matamda Education Sector ga Marilenaba Department Singna Miyanka Sangbituna Chap Saba Sana Kanglonta Amasem Gadabane
Mama mapa oibasingnasu isai issue singbo hostel boarding da thamdringai mangjongnana isai issue singa aduna legatari pa maphampa adugi phibam sing hana yengthokpiu hostel boarding ka hangliba singna thagi income khaktage khalaga hostel boarding chalaiba kudakta lepkadabane kanglon da kaina mathong ka khangdana hanglamba hostel boarding singe mathakta aims na akanba miang sangbaga loinana asan ba ka bhara gomp ngeha ke yana ba mongda shendong khaktage khallaga chalaripa hostel boarding singe mathakta leipang miam khangna athingba kaya thamlakpa ge phirep lauragane phongdokhe Sing na migyeng sangshin biduna chap chaba chatna pathap amaga loinana ama semgadabani amadi aims na niyom kanglon khangdana hostel boarding chalairiba singi mathakta migyeng akanba migyeng thambaga loinana miyam khangna athingba thamlagani haibagi phirep laujare Rajya Sarkar ge Sub Secretary na thokpa hukum thabakta onthok tabake mayauta ngase Manipur Home Guard Employees Welfare Association ge President Y Mangina Sub Secretary da wakat sarola mapisengkrei Hiramasige matang da President Y Mangi Singana hai Rajya Sarkar na lauthoki bage matu ina Sarkar ge karmachari singi DA changta kuntra mapanda henga kre adubo Home Guard personal singi oinadi ngase phawba henga pidana leiriba asige matang da Kota wakatuna lakhibani masage mathakta sarkarna anoba order ama among thoktuna karmachari singi DA chada nipuni thoida hengatbage wafam laikre mauna hai Rajya Sub Secretary Punit Kumar Goyal na chaye asige julage tangka kunipanda court ke hukum sink sanglabada chayol ahumge manungda ayiba pakhompa pinaba khangan ke Sarkar ke Vibhag Singha Mari Lainana Well Sang Singda Thangalakpa Wakat Singhe Pakhom Respondent Singna Chayol Anidagina Ahom Pawbada Pakhom Pikadabane Haina Hukum Aduda Mek Singna Palle Waimangina Chief Secretary na Hukumba Adu Paladuna Hai Sarkar ke Vibhag Singna Makoiga Mari Lainana Well Singhe Pakhom Langkhat Pada Matam Tinta Hanba Amadi Pakhom Piba Ngamdabage Thawong Sink Uba Pangi Masina Maram Oraga Achamba Well Chathaba Amadi Aingi Oiba Tabak Sink Lokhat Pada Kudong Sadaba Kaya Amasu Mayong Naba Asoba Maram Pama Oiri Haiba Wapam Sink So Hukumadu de Yauri Mauna Makataraduna Hai Hukumpa Adu Tokraba Matungda Rajya Administrative Secretary Singna Well Sang Singna Pirakpa Poktak Sing Matam Sana Iba Natraga Chinna Advocate General High Court Mathau Toriba Sarkar ki Ukil Singh Amadi Zila Thakta Mathau Pangthok Liba Ukil Singna Thintaba Tautana Pakhom Pinaba Honagadabane Hainasu Akanbaya Thanka Pikibane Adubu Hukumpa Aduge Matungina Home Guard Personal Singi Dearness Allowance Hengatpa Yauna High Court Thangakiba Wakat Singhe Pakhom Mari Laitaba Singna Pibidana Thamli Maramasina CSK Hukumpa Adu Athubada Thabakta Onthokpinaba Commissioner Homda Poktak Pipi Haina Association na Aiba Seronta Adupising Kibani Association na Thangakiba Wakat Adugi Makhata by hearing Lagliba December Tang Taratareta Jathanaba Court na Matamba Lepkre Hainaso Mahana Makhata Ki Prime Minister Narendra Modi na ngasi Goa gi Patagalida pangthokpa chamangaga Yankai Suba Year Celebration of Sri Ramstand Gokarant Patagali Zibaditam Matke Thoramda Pit Humbutra Taret Wangbal Road Ramgi Muti Maikham Hangdokre Muti ase Malemda Kwaidiki Wangba Lord Ramgi Mutini Muti ase Gujarata Statue of Unity Sakiba artist Ram Sultana Sabane Haina Public Works Department Minister Gigambar Kapmana Phongdoke Mat tradition ge Jahi Chamanga Yankai Surapage Thorampa Asida Tonga Makan Makakea ge Thoram Kea Pangtokana December Tang Taret Fawa Thoramba si Chatagani Hairi
Sri Lanka sayangchida nong kanna sobadagi ising ichaw amade landslide sing thokpagi thodokta miyoi yangkai taruk sire thodok ase lebak asida thokpa weather ga mari lainaba thodok sing manungda khwaidagi sathiba aba oiri Santrant Badula district ke Chamana thaba mafamda hingi matamda landslide thoktana yimsing nansing khibagi thodokta miyoi kumathoi sikhi ngasi irai numita lebak asigi nongpok thangba samudra khongbange area singda cyclone detwas na humzilak padage nong subagi sang hena chuki turen ising imai sing wang kalak padage disaster management center DMC na akotpa mafam singta leiba miyoi sing kharawang ba atongba mafam singda leina ba haikre isawasina kudong tiningai oiba mafam sing manungda leiba gasige capital Colombo yauri essential services ke natana atai train services ke Service Lepnaba Railway Department Lauthokre Haire. Hauzak Sanabige Pauda Education Enhancement Organization EEO Lamdingna Sinduna Satarakpa Port EEO Pauna Memorial 9A Site Open Football Tournament 2025 Ngasidage Tim Tarana Group Ani Kaiduktuna Organization to Asage Playground the Hodokre Hodopaki Master Lamding FC My Pakre Tournament adu haudopaki tharamda district youth affairs and sport officer Thaubal Debent Moirang Temna Athoiba Mitungland EEO Lamdenge President Y Asakumarna Tharamapo aduga Wangsing Lamdeng Municipal Council ge 1 number 3 ge councillor Yimnam Ipopisak 1 number 1 ge councillor Laishram Sanjit IRE Groups of Institutions Wangsinge Founder Principal Dr. Narikpam Rezakumar Manipur Lengake Directorate of IUSK Finance Manager Laimucham Depend Amadi EEO Lamdinge Advisor Singna Akanaba Mitunglan Sing Oina Saruyake Ngasi Hodopagi Master Group B ge Lamdinge FC Amasung Kongzom FC Anina Sanakebada Lamding ke FC na Kongzom pe FC bo goal ahumba mada maithiba pibangam kre Hause garwe bada maroi ba pau amane pizadi Sangai Festival pangthokpa yaning da ba phongdok tuna mairoi shinga kumal lampak ta thomsana ba hona kre Illegal immigrants in registration tawbada sangba biometric machine season ba tambagi matangda police personnel singe oiba hands-on training program chanena pangthokre Manipuri literature ase globally masak tangnaba Imphal Literature Festival pangthokpani haina Sarchan Thiamna phongdokre Loinana Pete Humputra Trade Wangba Lord Ramgi Moti Prime Minister Narendra Modi na Maikom Hangdokre Imis PAODAM ngasige de matang sedaloi jere meng tabiri besang ba amukha na khurumsare